Bisnupur District की मनुंग चेंबो ओइनाम द नौना साबा UK Open Gym and Children Park Social Worker Dr. Thingbai Jam Swaran Kumar Singh amadi donor oinam ingocha oinam Municipal Council ge Chairperson Nong Thombam Ongbi Sanahal Debina ribbon kaktuna sangaraba matung asi miyam da khusinakre Public Hall Management Committee na sinduna oinam Community Hall da pangthokpa thorom da oinam dagi Social Worker Dr. Thingbai Jam Swaran Kumar Singh oinam Municipal Council ge Caretaker Chairperson Nong Thombam Ongbi Sanahal Devi Caretaker Councillor Singh Oinam Rajen Singh Oinam Ibetumbi Devi EOK Heskanta Singh Donor Oinam Ingoza Amadi Oinam Renuna Athoba Mitungen Onesar Kyakhe Thorom to the Bisnupur Donor Oribo Oinam Ingocha Singh na Oinam Renu Devi na Oinam Public Hall Management Committee gi Miyoi Singh da ngasi naungna sangariba Open Gym and Children Park ki so khusinaki Donor gi warol da Oinam Ingochan Hai Oinam gi hawkliba angang singbu tingjang kajang da ba mi amamam oina ba chang naina hakjang sajel sanana ba amadi ahal orba singbu punsi nungsang na hakjang phana leibada mating oina ba pandam da Open Gym and Children Park asi sagat pani hai ke Dr. Thingbai Jam Swaran Kumar na phongdokhi bada ngasi gym asi semgat pada donor oriba ingocha gi machanupa Oinam Swaran Kumar IAS na khul asida chawkha thorang ge thabak singda mateng pangduna lakle ngase sangariba gym and Children Park asi achaw mateng pangle Oinam Municipal Council yauna lenga ki department singi makai dagisu lawba yaba mateng loroga sagat pani adubu committee ama semlaba tungda koina chatna ba hotnagani haike